NSCN IMna Kuki farmer ama furakhre haidi makhoi gi laifam sing mai thadokre loinana phone jawnu tongan ba polam kya su phagakhre haidi kadai fawo chumba pawno khangminana ba makhataba officer ba pawngai minase Kuki sing na wa phong amade inthan village kanak na ba mafam sing da tharamba popi pambi sing ZUF na mai thaduna manghan khre haidi loinana nongmai maru khara sukap thoklam la haidi Kangpokpi district ki Saparmena subdivision ki manung chana leiba wapong village samade inthan village kanak na ba mafam singda Kuki singna tharamba popi pambi sing Jelarong United Front ZUF ki lan mission na mai thaduna manghan khre loinana nongmai ran khar sukap thoklam le hade ngarayo pung trama thorum tarakpa dai da mai thaduna manghan ki bathabaga duga mari lenana ZUF ki Ministry of Information and Publicity wing na thadrok pa cherol amagi matungina Jelarong inpui ki ancestral land singda kanglon kaina popi thariba se yengduna leiba yaraktre makhoigi mathakta action lokhotpa natana ZUF ki atoppa lambi leiraktre maramaduna kanglon kaina tharamba popi amade mafam aduda kanglon kaina leisilamba singna sizinaramba gari amade yum sing thadoktuna satnaba hanjin harabasu thawoiraktabadagi kaina thangda mai thaduna manghanbagi thawase tangai fadana ZUF na lokholakpani hairi Ngarang sa thariba thaba asi kanglon kaina popi thariba amadi leisileba mioi sing loinana makhoibu mateng panglibu singda aroiba warning ni athuba matamda Jelarong inpui gi ancestral territory dagi thadoktuna chatkigadabane kanglon kaina popi thariba sing khudaktagi lepkadabane thawoi usittana makhatana leisilamba amadi tharamba thoklabadi ZUF na leblakpa action masa na thengna jagadabane makhatana ngakpi bagi thabak tawraroi haidi Jelarong inpui gi ancestral land amadi resourcing khopchilakpa manghala Pamade Nampuda Lesina Bohana Rapose, ZUF na Yabang Amloy, Jelarong inpuigi ancestral land gi insi ama pawba mahan bayaroi, Jelarong inpuigi territory sinda asengba mapu oiriba, Jelarong inpui miyawgi control the thamna bamade, Kanglon kaina lesilaba refugees sintak thok naba ZUF na akanba thabak lokhalagane. Ngarang mai thaduna manghaliba sena Jelarong miyamgi lam heritage amade tunggi damak Jelarong miyam na hanba leitana thengnagani habadu udlibane, Kanglon kaina lesilaba singna athuba matamda mafam Madu Thadokuna, Zatkigadabani Hainasu, Akanba warning Tokre. Manipur Ladiba Mahitam Pam Sang Singda, Nupi Mahiroshingi toilet Matiksana Lake 300 report Amana Pondorakle. Langa ke Maikaidagi Mahitam Pam Sang Singda, Matautaba toilet facility Tamnana Batabak Lokalabasu, Matautaba maintenance. Staff ke awat pa amasung ising marangkay na pidabana nupi mahirosingda aduki matik awaba mayok na hale haide mathaw taba sanitation gi facility phanghandabana maru oina inkhalakliba nupi mahirosingna thage khongkap lakpada khudongsa daba kaya mayok tabagi school lepa yawnare haide India lenga ki Ministry of Education Department of School Education amasung literacy gi makhada leriba Unified District Information for Education Plus UDI SEO na tauba survey report amana haidi report asigi matungina Swas Vidyalay initiative ki makhada India lengak na Manipur da lairiba mahitam pham sangsang da punna toilet chanipan ga maudra hena sakhe apunba toilet chanipan maudra asig manung da toilet punna chamri kunda mahiroi nupi lising ohunga chanipan maudra mari singi oide amsung toilet chamri ga humdra na mahiroi nupa masa Lising Mariga Subna Tara Singi Oide. Adubo Haiba toilet facility sing at sea Matau Ningtina Pangto Pangamdre, Masigi Matata School Sohunga Tarada, electricity equipment Ledabasu Matautaba power supply Pangdana Lady. UDIS or 2024-25 report Asigi Matungina Manipur Lady School Kuntra Mangada Apunbo Oza, Hompu, employee Taurabasu, Mahiroi, Amata enroll Taudana Lady. Adubulang Damasda Lady Batopa School Sohunga Marpu Humdoida Tamlipa Apunbo Mahiroi, Lising Mapan Sama Tara Mangada Sonatagi Oza Amakag Lady Hadi. Reports na Makatana High, Manipur Lady Apunbo Oza, Lising Nipumato Shanipan Maudra Sigimanunga Sada 60.6 Kisanga Apunbo Oza. Lising Kungamari Samapan Kuntrana Secondary Oza, Lising Nipan Gasatra Sumna Mangana pre-primary dagi class 5 Power Amasung Apunbo Oza Lising Talet Kasanipan Home Pumato in class 6 dagi at Power Takpitambi Bagi Tabak Taudi Hadi. Separate administration ki demand fondre Power Good Festival Pangtoploi Hana Kuki Jo Council na Pongdorakre. Kumja 2023 ki May 3 dagi Manipur thorakiba kanglokki irang asina maram oiraga sahi ani pangthoktana lakhiba Sen Kuki Jo tribe singi kumai kud handak sahi gi oina su
irang asina maram oiraga pangthokidre loinana Kuki Jo singna taleba separate administration gi demand phangdre phawba kut festival pangthoklaro haina Kuki Jo council ge spokesperson Ginja Boljongna North East Lab ta phongdokhre pausina high status ta thokleba irang asina maram oiraga state ki thak ta pangthokpa kut festival amadi district level singda pangthokpa sing lepke hiramasigi matang da Kuki Jo council ge wangaloi Ginja Boljongna hai Good festival asi state lagak na sakhangduna amadi state holiday oiduna matam kuina dagi pangthokduna lakpa chin Kuki Mizo singi kumhaine adobo state asida kumja 2023 ge May 3 dagi thorakiba irang asina maram oiraga haukiba sahi singda pangthokhide kumsi sahi gi su pangthokdana ba phirep laure loinana Kuki Jo singna taleba tokhaiba lagak ki dibana si phangdra phawba pangthokdana ba phirep laure haikhe Mahana Hai Sabang Kut Festival as Manipur Ladiba Chin Kuki Mizo Singi Quaidi Zawa Kumaya Mane Kumaya Se Kugi Paipu Singna Manipur the Mamanga de Gipang Tok to Nalakle Adobu Irang Sitorok Podagi Kut Festival Yauna Makalamataki Festival Pang Tokpa Leptuna Lakle Irang Cinemaram Oiraga Kuki Zomiam Awaba Maya Nadi Ekogi Misam Kiagi Punsi Manke Meeoi Kia Lanjena Duna Relic Camp the Lady Maramasina Equina Kut Festival Pang Topogi Wahan Tok Leroy Lodana Ekogi political demand Pang Driba Fawba Makatana Kut Festival Pangthokloi haiki Manipur ge irang asilenga ki thorang khaktana shanti lakpa yaroi apunbagi thodang sange haina RSS na phongdokhre Manipur da hujung mahausa gi punsida khara khara hanjilakpa horakle adubu mapung phana mahausa gi punsida hanjilakna ba honabada lenga ki thorang khaktana yaroi miyam government amadi voluntary organization sing khusamna hotna minaba sange haina Rashtriya Swayamsev Sangha RSS ki General Secretary Dattariya Hosabale na phongdokhre RSS ki numit humni sathagadaba mifamda Manipur gi matangda wangang laduna RSS ki General Secretary asina Manipur da mahausa gi punsida hanjilaknaba Central Government na local liba thabak singthabaga loinana Prime Minister Narendra Modi masa Manipur da laktuna tawriba singthake amadi Manipur da popular government ama lehanaba center na soidana maki khongthang lokhalakani haina su phongdoke mahana makha taraduna hai Manipur da kumja 2023 gi May 3 dagi irang asi thorakpodagi mahausa gi sida hanjilaknaba sangha sigi volunteer singna thabak tawduna lakpagi mathakta IDP singi yai phatharang kya so paikhatuna ngasi phawba lakle sangha sigi volunteer singna ground level dagi hauraga community singi marakta amaga thajanaba puraknaba thawrang kya so paikhatuna lakle community marakta dialogue tawduna shanti puraknaba gi thawrang kya so sangha sigi volunteer singna thabak laukhale Manipur da hujum mahausa gi punsida khara khara hanjilakpa haurakle adubu mapung phana mahausa gi punsida hanjilaknaba bada lenga ki thorang khaktana yaroi miyam government amadi voluntary organization sing khusamnana honaminaba sangi haina Rashtriya Swayamsevak Sangha RSS ke General Secretary Dattariya Hosabale na makhatana phongdokhe Manipur da hojing mapung oina yengbada hingsa gi thodok wathok thoktre tamna mahausa gi phibam da hanjilakle adubu mapung phana amadi matam supagi oiba shanti lehanaba makhatana akanba thabakseng laukhatba mathau tare haina su Hosabale na makhatana phongdokhe Boro community ki bathau lining di center na recognize tawkhre sanamahi lining ki di chup luktuna leiri hade ningsing ba thok taraba matam dagi maitai furoke lining ama oiduna lakne ba sanamahi lining bu laiba asugi mikok thiba gi thabakta lining asibu separate court kalam ama oina recognize tawbina ba state assembly na warep kyara khana lawduna khongthang kya da center da taksinduna laklabasu ngasi phawba thabak oina onthoktana leiri adubu marak asida asam ki boro furuki oiba lining bathau lining gi oina di handak pangthokadoriba leba asigi mikok thiba gi thabakta separate court kalam da hapada Ministry of Home Affairs da ayaba pikre ningsing ba thoktarba matamdagi yomthong khudimakta lining thau sanamahi lachaduna lakliba Manipur da majority community ama oiriba maitai gi senglaba lining masagi practice amadi phurup asigi identity kanjanaba chahi kya gi mamangdagi sanamahi lining gi separate court ama leba asigi mikok thiba gi thabakta hapinaba center da taksinduna laklabasu center lenga ngasi phawba lining asibu recognize tawbidana leide Manipur Legislative Assembly na kumja 2022 gi August 5 da sanamahi lining bu 2011 gi matungda leba asigi oina pangthokadoriba mikok thiba gi thabakta separate court ama oina recognize tawbinaba warep lawduna center da taksinba laikre japmanaba resolution asi Manipur Legislative Assembly na kumja 2022 amasung 2023 da su lawba laikre adubu lining asibu chachariba tongan ba social religious
religious amadi political groups singi maikaidagi demand tawduna laklabasu ngasi phawba center na demand ase thabak to onthoktana lakbi hairi Lining Thau Sanamahi Temple Board LSTB ki maikaidagi Sanamahi lining bu mikok thibagi thabakta separate court ta hapi naba Registrar General and Census Commissioner of India da sahi asigi September 13 ta ai bezerol thaduna taksin basu laikre LSTB ki maikaidagi pisan ke bezerol aduda lining asigi matang da marik sumba wafam sing thamduna hadak pang thokadori baleba asigi mikok thibagi thabakta Sanamahi lining asibu separate court kalam ama oina yahunbi na taksin kibani haidi Bom pokai bagi case ta UG ama fare police control room da ngarang thadorok pa zero lamada lamdeng khunau da bom pokai bagi matang da lamsang police na lokat pa case ka mari lenana ngarang KCP ibungo ngangongi hiang lam awang lekai degi Ronaldo maibam sahi kun ga mga ko bakadar ama angang ba masugi Hyundai Centro car amaga konana fare hari Muibagi somdal khongsat na NSCN ki phirep hena session hale haina NSCN IM na pongtorokre NSCN IM ki ato kilonsar thoingalan muibana ukrul district ki somdal da leiba mahaki pona phumlamdam da laklamba khongsat aduna maram oiraga lup asagi phirep hena session hale haina NSCN GPRN ki external publicity wing na thadorok pa serol amna pongtorokle Zerol Sinahai NSCN GPRN ki ato kilonsar na pona phumlamdam somdal amade Senapati district ta laklambada Nagamiam amade atai furki miyosingna taramna okibaki thong adu puming thoganingai ni homecoming organizing committee Naga amade nan Naga furki atai lupsingna maruoiba thodang loduna ato kilonsar ki khongsad adu wahantok lehenkhe se political negotiator thingalen muibana Nagalim dagi China phawbasatuna Nagamiam ki ning tamba purakna bagi matangda singthaninga oiba thodang kya duna lakle laikhidraba chairman Isak Sisu laikhidraba vice chairman Khadau Yangthang amade general secretary TS Muibana Nagalim gi damak lokhatuna lakliba thabak thoram sing matam puna makta ningsingdon lehoragane October 22 da ato kilonsar Nagalim amasung Nagamiam da pikhiba paujal matungina kumja 1997 gi August 1 dagi Indo-Naga political peace process athaba hawkibane kumja 2022 gi July 11 gi Amsterdam joint communique na Nagaland gi unique history sakhang bibaga loinana Nagaland gi thabak thoram sing India amasung Myanmar ga mari leina pham thokte kumja 2015 gi August 3 de khuyek pina khiba framework agreement na maram oiraga India government na Nagaland gi unique history amadi sovereignty sakhang khrabane atokilo sana laukthuk gi matungina Nagaland gi national flag amasung national constitution gi wafam ase kaidongoi da su mantik na batawroi Nagaland amasung India gi markta ikai khumnaninga oiba moongda tungkoi da sanaga da moongda warosin porak na bathorangda sawal labadi se political negotiator thwingalan muibana pidiba paujal puning sangna tabaga loinana thorang ase mai pakhanna bohona gadabani haikhe double engine gi lengak natte Delhi dagi punamak sanavani haina phongdorakhe Bihar Mikhalga Mari Lenan Rally the Miam the Wangang Bada Congress MP Priyanka Gandhi Badrana Miam the Center the Lady BJP Gilusing Busing the double engine Lengaki Marumda Namthak Tauribashi Tazabigano Lamdam Amata the double engine Gi Aseng Balengak Laite Punamak Daily the labor leadership na Sanarapangak Tani Hana Pondokre Mahana Biada Pangthokadoriba Assembly Mikhalasiga Mari Lenana double engine Lengaki Marumda BJP Amasung NDA gi mapang segna Miam the Namthak Tauna Bohonarapada Pangthabigano NDA na Tauribasi Amaga Tokai Tana Halaga politics Sanabane Sasinaba nationalism gi Marumda Mikhal Nampuda Mai Park na Bohonaraga Power Pai na Bohonabane Bihar da Pangthokiba Special Intensive Revision SIR da voter lakya ki Minkal That Kibadu Miam gi Hak Matpaga Chapmanai BJP na Ahanba Miam Tokai Tana Halaga Lebaki Marueba issue sing the Giwakalon Taidokuna Tamna Bohonaraga Power Pai na Bohonabada Miamna Kalakpadagi Bot Huran Bagi Tabuk Amuhana Pai Kalakponi Haike New Delhi the Thonau Hangduklu Bada AQI 97 ki 500 ta Songkhat ki hari Sahi Khudingi Ningtham Thagi Matam Lakpada Charu Mai Thaba Amadi Kumai Harauna Puthok Mai Khuki ana Laichil Amadi Atopa Nungsita Yawba Particulate Matter Singa Punsinaduna Smoke Samduna Leba Asagi Konung Oriba New Delhi Amasung National Capital Region NCR bu Gas Chamber Amagi Phibam Ohanduna Mafam Sida Lediba Miam da Sound Khudung Chadaba Mayong Hanbadagi Miam na Piendaba Phongdok Naraklingai da Ngarang
ngarang Delhi da laiba market analyst amana social media da thagalakkiba video amana Delhi gi air quality index AQI gi matangda amuhana miyam marakta debate tawna hankhre video adu da nupa aduna mahangna lairiba ka adu da air purifier sizinaduna mapan ga yengnarubada hena phaba nungsit lei amasung sor honbada awaba karisu mayoknaba leite haibadu air purifier adugi display da AQI 97 haina tharibadu ullaba matungda mahangna lairiba ka adugi thong thongnau hangdoktuna minute amarom tamak thambada air purifier adugi AQI index adu 500 ki mathakta songkhalakibada miyam angakwa phaunakhre haidi Tanzania gi mikhal matungda khana sainabagi thodokta mioi satrat sikre Tanzania da mikhal ga mari dainana horakhiba miyam gi ihauda numit humni gi manungda mioi satrat sire haina opposition party na phongdokre laiba adu da internet kya thingba thamleba maramna miyam gi ihauna mioi kya sikhabagi haiba sabchana khangba ngamdrabasu opposition party na di mioi satrat hena sire haina phongdokhe President Samia Suluhu Hassan opposition gi mioi kya phajinduna jail thamkhibaga loinana mioi kya mirep oiba yahan khide haina opposition gi maikai digi mara siri mahaki ka henba thong adubu yaning da phongdokladuna masing yamlaba miyamna darde salam amade city singda ihau horokpaga loinana sulip amade polling station singda attack sa tharake miyam gi ihau laksinna bu honabada internet shutdown tawkhibaga loinana curfew gi athengba thamjinduna mipum khodiba mayumdagi mapan thoktana bakhangan ki haire